आकाशवाणी इम्फाल RK.Gorani na pau pajari. Criminal Justice Administration ki matangda numinini ko iba seminar amang asidagi Imphal gi MSFDS Hall da hawkre. Tharumda saruk yaraduna Rajapal Ajay Kumar Bhalan hai tangdu laita ba chakhotpa amasung tung koina santi leinana ba hawkiba matam khara asidagi honaduna lagliba Manipur gumba rajya amada matik saba judicial system lehenba haibasi yamna maktangai fadabani. Criminal law sing sanahan bahibisna raija asigi santi raksai pibam phagathan bagloina na miyamgi thajaba hengat hangani. Tharumda saruk yaraduna Mukhyamantri Yumnam Khemsana hai mapangal kanba criminal justice system ama lahin bahibisna laibak amangi ganatantra gi asengba masak utpa ngamgadawribani. Mipum khudingmakta asuma wail matam sana phangan bahibisna laibak aduda santi raksa ngak bagloina na laibak adugi miyamgi thajaba hengat hangani. I encourage every participant of this seminar to make the fullest use of this opportunity. Meaningful exchange between the bench, the bar, the police, and the prosecution and the academic institution will strengthen coordination among the stakeholders and contribute to a more responsive, transparent, and accountable justice delivery system. I am confident that deliberation over the next 2 days will generate valuable ideas and practical recommendations that will further strengthen criminal justice administration in Manipur and contribute to the effective implementation of the new Nair Sanitas across the state. Tharumasi Home Department, Law and Legislative Affairs Department, amasung Manipur Judicial Academy na punishin bani. Humrataret choba ban mahotsav celebration ni kuntarki state level grand finale ngasi Imphal gi City Convention Center ta pangthokre. Principal Chief Conservator of Forest and Head of Forest Force na sinna pangthokpa tharumatu da saru yakiba Mukhyamantri Yumnam Khemsana hai ai ngasai khal kaitharak pasina miyoi bida piriba chaitheng asibo thengnana ba ekoi khudimang akoi bigi khal ngaktuna thambada punna thodang lominaba tangai phade. Umang wangmang kokthokpa haibasina akoi bigi khal kaithahan bigi achobu maramam oiri ban mahotsav kumba tharum sing asina umang kokthokpan ai ngasai khal kahilagliba asigi matangda miyamda khanghanabagi achobu lambi am oiragani. Tharumatuda Principal Chief Conservator of Forest Anurag Bajpai na hai Manipur asi top makhalgi biodiversity laiba amadi umangi saruk marang kaina laiba rajya amani maramaduna lamdam asida lamlaki sa use kaya amadi pambi makhal kya phanglibani. Adumakpo paksana umang kokthokpa asin akoibi khalda sound amangba pirakli. Rajya Sarkar amadi Forest Bibang na thorang kya paketuna umang kannana bakan honari mangna hai ban mahotsav campaign aski makhada rajya asta hauju fawboda usara laktara manga hena maipang na thakre. Thariba usara sing asik mapung phana hon bahibesina campaign asigi makhata ba pandamni. Ngasigi Tharumda Upa Mukhyamantri Losi Diko Principal Secretary Arun Kumar Sinha saru yaki. District Health Society Jiribamna Sinduna Jan ka rakha dhyan amasung TB Mukta Bharat Abhiyan gi saruk amo ina lemna layang bi kem amanga jila adugi Kamaranga da laiba laisang club tanga si pangthokre. Kem aduda X-ray, sugar test amasu BP na singbaga mari laina balayang sing sathabaga loina na hidak lang taksu lemna yenthokhi. Kem asigi manungsa na haksel card sabagi kudong sabasu pikhi. भारत के अहानबा प्राइवेट ऑर्बिटल रॉकेट विक्रम 1 आंध्र प्रदेश के सतीश धवन स्पेस सेंटर दगी माइपांग थागत करे मिशन आगमन की मखार थागत के रॉकेट अदो हैदराबाद की स्काई रूट एरोस्पेस न साबनी रॉकेट अदो माइपांग थागत के बदा प्रधानमंत्री नरेंद्र मोदी ना विक्रम 1 की टीम के टेलीफोन की उतांगदा थागत पे फोंगदो करे. Ngaksel Mr. Rajnath Singh Hairi Bharat na terrorism mapung phana mutat phai ba kolon sida khongpham chen lepli ni dele denga si pangthok ba forces first conclave da saruk yaraduna Mr. Rajnath hai tangai fadrabadi terrorist sing mo khoi gilor pham phawba changduna mkhoi gi mathakta tabuk lakhona ba sem saduna lei mang hai Operation Sindura si technologically warfare gi mayek larba khudam amani operation aduda awang mathake missile system sing BrahMos amasung Akash tirna sing basijin nakhi hakube zaitaran thoirom asida Pradhanmantri Narendra Modi na lusingba lengang asna ngaksel thabak thoidok hendona mapang kakala mahibasida ehen meng thamduna lakli. Masida sunatna laibak asing ngaksel lamda sindaba technology sing miram gi mapal tangdana bahona duna lakli pauloi jare.